ꯀꯟꯅꯦ ꯀꯂꯦꯖꯥꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯑꯗꯩꯗꯤ ꯁꯤꯗꯅ ꯂꯐꯨ ꯏꯔꯣꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯇꯥꯕꯤꯔꯣ ꯆꯥꯔꯁꯦ ꯐꯖꯅ ꯀꯣꯊꯔꯣ ꯐꯨꯔꯤꯠꯇꯣ ꯆꯤꯡꯈꯠꯂꯣ ꯂꯧꯊꯣꯛꯑꯒꯦ ꯌꯦꯟꯁꯦ ꯃꯌꯥꯝ ꯁꯣꯏꯕꯨꯝꯒ ꯇꯧꯕꯅꯦ ꯃꯍꯤꯗꯤ ꯄꯥꯛ ꯌꯥꯎꯗ꯭ꯔꯦ ꯌꯥꯝ ꯀꯪꯅꯁꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯈꯔ ꯃꯍꯤꯗꯣ ꯅꯪ ꯅꯪ ꯂꯥꯎꯅ ꯊꯣꯡꯖꯔꯦ ꯁꯤꯅ ꯁꯣꯏꯕꯨꯝꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯍꯥꯟꯕꯒꯤ ꯐꯥꯔꯁ ꯕꯥꯏ ꯍꯣꯏ ꯊꯣꯡ ꯁꯥꯕ ꯑꯗꯨꯒ ꯀꯩꯅꯣꯒ ꯌꯥꯎꯔꯁꯦ ꯈꯜꯂꯤꯁꯦ ꯁꯣꯏꯕꯨꯝ ꯄꯤꯛꯑꯣ ꯃꯌꯥꯝ ꯆꯝꯄ꯭ꯔꯥꯁꯦ ꯈꯔ ꯁꯨꯡꯉꯦ ꯃꯣꯔꯣꯛ ꯅꯪ ꯑꯂꯨꯒ ꯇꯣꯠꯂ ꯆꯥꯁꯤꯜꯂꯨ ꯍꯧꯕ꯭ꯔꯥ ꯆꯥꯁꯤꯟꯁꯤ ꯌꯥꯝ ꯇꯤꯜꯍꯧ ꯄꯤꯖꯔꯦꯀꯣ ꯍꯥꯎꯋꯦ ꯌꯥꯝ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯂꯐꯨ ꯏꯔꯣꯝꯕ ꯄꯨꯔꯥ ꯍꯥꯟꯅꯒꯩꯗꯤ ꯉꯥ ꯑꯗꯨꯝ ꯆꯥꯗꯕꯅꯤꯅ ꯉꯁꯤꯗꯤ ꯑꯂꯨ ꯌꯥꯝ ꯆꯥꯏꯅ ꯅꯪꯁꯤ ꯆꯥꯕ ꯀꯔꯤ ꯆꯥꯔꯤꯅꯣ ꯁꯤꯁꯨ ꯍꯥꯎꯕ꯭ꯔꯣ ꯀꯂꯦꯖꯥꯗꯣ ꯌꯥꯝ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯣꯏꯕꯨꯝꯁꯦ ꯆꯥꯎ ꯆꯥꯎꯅ ꯍꯥꯞꯄꯅꯦ ꯂꯥꯛꯑꯣ ꯁꯣꯏꯕꯨꯝ
Nó ăn cũng giống nhau. Cái nhau nó cho vào. Không chịu. Tangan beli duri gede. Bye. 자신 있게 이렇게 넣어봐. 짜게. 막콩. 무슨 지금 좋아해. 좋다. ꯁꯝꯁꯦ ꯀꯪꯗ꯭ꯔꯤꯉꯩꯗ ꯆꯥꯛꯈꯨꯝ ꯑꯗꯨꯝ ꯆꯪꯉꯕꯅꯦ ꯑꯗꯨꯅ ꯁꯝ ꯀꯪꯍꯟꯅꯤꯡꯉꯥꯏ ꯃꯇꯝꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯆꯥꯛ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯃꯨꯛꯕꯥꯡ ꯇꯧꯅꯕ ꯁꯦꯝꯕꯗ ꯁꯝꯁꯦ ꯊꯥꯗꯣꯛꯈꯤꯇ ꯉꯥꯏꯔꯤ. ꯄꯨꯜꯂꯝꯕꯅꯦ ꯑꯗꯣ ꯁꯝꯁꯦ ꯐꯥꯔꯞ ꯇꯧꯋꯦꯅ ꯊꯥꯗꯣꯛꯆꯕꯅꯦ ꯃꯌꯥꯝ. ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ. ꯈꯨꯍꯥꯎ ꯑꯃ ꯇꯧ. Chị em hồng cắt lò hết.
ꯃꯌꯥꯝ ꯆꯥꯛꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯈꯣꯡꯁꯦ ꯇꯞ ꯇꯞꯅ ꯊꯝꯃꯣ ꯃꯀꯣꯟ ꯁꯤꯈꯤꯗꯣꯏꯔꯥ ꯁꯤꯖꯦ ꯑꯧ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯆꯥꯛ ꯆꯥꯕꯗ ꯏꯁꯤꯡ ꯌꯥꯝ ꯊꯛꯑꯦꯕ ꯑꯗꯨꯗ ꯏꯀꯥꯏꯗꯅ ꯄꯥꯛꯊꯔ ꯊꯛꯏꯕ ꯏꯁꯤꯡꯗꯣ Sabang. ꯅꯣꯡꯃ ꯃꯐꯩꯒꯤ ꯃꯨꯛꯕꯥꯡꯃꯨꯛ ꯇꯧꯖꯔꯛꯀꯦ ꯇꯧꯁꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯁꯦ ꯁꯨꯇꯤ ꯊꯥꯔꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯤ ꯑꯗꯨꯅꯅꯦ ꯈꯔ ꯇꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯖꯔꯛꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯁ꯭ꯀꯨꯜ ꯇ꯭ꯌꯨꯁꯟ ꯆꯠꯄꯅꯤꯅ ꯁꯪꯗꯦꯀꯣ ꯑꯉꯥꯡꯅꯤꯅ ꯆꯠꯂꯣꯁꯤꯗꯣ ꯃꯌꯥꯝ ꯄꯨꯛ ꯊꯜꯂꯦ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯁꯤꯟꯈ꯭ꯔꯦ ꯆꯥꯔꯕꯅꯤꯅ ꯄꯨꯛ ꯊꯟꯕꯗꯤ ꯃꯍꯧꯁꯥꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄ꯭ꯂꯤꯖ ꯍꯟꯅꯁꯨ ꯍꯥꯏꯖꯔꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ
subscribe ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯌꯦꯡꯅꯕ ꯆꯪꯕꯗ ꯑꯃꯨꯛꯇꯪꯗꯤ subscribe ꯕꯇꯟꯗꯨꯗ subscribe ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯅꯧꯔꯤꯕꯅꯤꯅ ꯀꯟꯇꯦꯟꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯀꯟꯇꯦꯟꯗꯣ ꯈꯪꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯖꯕ ꯈꯔ ꯑꯗꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯆꯥꯖꯕ ꯑꯗꯒꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯀꯥꯟꯗ ꯃꯨꯛꯕꯥꯡ ꯇꯧꯖꯕ ꯑꯗꯒꯤꯗꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯈꯔ ꯎꯠꯆꯕ ꯅꯠꯇꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟꯗꯤ ꯄꯨꯊꯣꯛꯄ ꯉꯝꯖꯗ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛꯇꯪꯗꯤ subscribe ꯇꯧꯕꯤꯔꯝꯃꯨꯀꯣ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯅꯪ ꯃꯈꯣꯡꯗꯣ ꯑꯣꯐ ꯀꯦꯃꯦꯔꯥꯗ ꯆꯤꯛꯑꯣꯀꯣ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯁꯤ ꯂꯥꯎ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯗꯨꯅ ꯍꯥꯏꯔꯣ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯍꯥꯏꯔꯣ Like, subscribe. Please like, share and subscribe my video and see you in my next video. Bye bye.